Diosuna Manipur University B.Ed entrance thabigidabasinggidamakta Manipuri gi question duni hangbasingdu mamang chahida hangraba Manipuri gi question du sta hawkachabani atopa bioscience social science general paper mayam ama hawkachagre general paper di mayam punamakna thaminadoini maths english curriculum mayam du akhoi teaching related questions aduga loina atopa akhoi kanogi sports kumba current affairs macham ta yawba singdo reasoning kumba mayamdu mamangi video da analyze tawjagrabani description da hapcharange mamang chahida general awareness paper se haptaba taragasu handakti hapak kempan deba prospectus ta ko aduna hapa asu hana prepare ta hobuna phani na khale hapni hapoina haideba ko prospectus ta aduna maramaraga mamangda dum yengbiyo sigi playlist ta video B.Ed ki manunda loi shunaba hapchagrabane adu gi video da yeng matamda akhona exam thabigidaba singna dukki mate kanaba phangani aduma sungsuyodana yengbiyo adusina Manipuri gi se ai question analyze tawjabadi ngamjaroi maramde tasing hamamangna ju haijagre haju yam sinma matamam oire ai coaching kari kra lawsalubagi aduna question ji khak oraso mayam da kana sanuna in thaga charakpane Manipuri gi ne mayam push toraga parga yengbirasu ai mayek se kitang di sengde mayek sengdrise upai leitabagi ne maramdi ai su question yam thiraba matungda aphang khara khas hapka charakpane phangde hoji corona nina aduna maramaraga yam wana thiraga phangjabadu hapcharakpane mayamna sida penbiraga question je pabiraga analyze tawbiro khari sengba wale ado pixel khara kana taraga yengagadi dum ubigani thajai ko question mong do khangmina sena tawjabane tam tam chikhatcharake mayek sengdabase asengba phangdabagini aduga moina khotleba loinamak siju chumni chumamoi haiba isana decide tawbiro munna khandabiraga yengbiro me Manipuri gi ne atopa maths kari kra jo hapchaning bane to question phangdabagine phangbaga hapcharake chidi khara am sengje ko ado dum yengbiro maraga haidi asengba phangdabagine otherwise asengba phangade hapcharakadabane adum yengbiro aduga sigi makhata ba video general paper da hangadaba mayam ama ai sida hapcharakani topic phajaba national education policy NCF dagi Tokyo Olympic ki matangda ju question ama dum laktobo male current affairs ta ko mamang da sports ki hangieba du jingba singi ai topic semaga hapkacharake mayam gidamak sungsuyodana yengbiyo madu kanaba soidana maki lakani mamang da hapchagraba general paper awareness tu ju adum yengbiyo adugi mawong du yengakanda aduga mana ngakhtani hangaktoi mayamse duna sida loijare question je Manipuri gi ngonda leijaba singse mayam si yengbiro mayek sengdaba sigi damak ngakpiyo ai araibudo hapkacharakpani tasengna leitabagini sigi mamang hapkachagiba general paper awareness question do yengbiyo sungsuyodana loibawbo yengbiyo si makhada general paper da hangadaba mo topic mari manga phajaba amu hapcharake question expect tawjaba mafam singko aduda hapcharake makha video ngai biyu sigi hapta asim nungda natrasu thuna hapcharakna bona jarake masigi videos de matang solution jarake